ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ-ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ITLF ꯀꯤ ꯁ꯭ꯄꯣꯛꯄꯔꯁꯟ ꯒꯤꯜꯖꯥ vualzong ꯃꯁꯛ ꯈꯪꯗꯕ ꯈꯔꯅ ꯄꯨꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯌꯥꯏꯁ꯭ꯀꯨꯜꯗ ꯕꯥꯂꯦꯅꯣ ꯑꯃꯒ ꯖꯤꯞ ꯑꯃꯒ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯤ ꯑꯁꯣꯛ-ꯑꯄꯟꯗꯤ ꯌꯥꯎꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯖꯥꯡ ꯑꯃꯁꯨꯡ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯂꯝꯕꯤꯗꯒꯤ IED ꯑꯃꯗꯤ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚꯀꯤ ꯄꯣꯠꯁꯛꯁꯤꯡ ꯐꯥꯒꯠꯂꯦ ꯍꯥꯏꯔꯤ꯫ ꯂꯤꯇꯥꯟꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯑꯋꯥꯕ ꯇꯥꯔꯕ ꯇꯥꯡꯈꯨꯜ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯍꯧꯖꯤꯛ ꯂꯥꯡꯒꯣꯜ ꯂꯩꯃ ꯈꯨꯂꯟ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ IDPꯁꯤꯡꯅ ꯑꯉꯝ-ꯑꯉꯝꯕ ꯈꯥꯏꯅꯗꯨꯅ ꯇꯣꯝꯆꯤꯡ ꯆꯤꯡꯁꯥꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯈꯨꯠꯊꯥꯡꯗ ꯆꯥꯅ-ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯔꯤꯕ IDPꯁꯤꯡꯒꯤꯗꯃꯛ ꯑꯊꯨꯕ ꯃꯇꯝꯗ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯟ, ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯃꯗꯤ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯄꯤꯌꯨ, ꯁꯤꯈ꯭ꯔꯦ ꯍꯥꯏꯅꯗꯤ ꯈꯪꯂꯕ ꯃꯁꯥꯗꯤ ꯐꯪꯗ꯭ꯔꯤꯕꯁꯤꯡꯒꯤꯗꯃꯛ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯗꯦꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯏꯁꯨ ꯇꯧꯕ ꯌꯥꯅꯕ ꯂꯝꯕꯤ ꯑꯃ ꯁꯦꯝꯃꯨ ꯍꯥꯏꯅ ꯁꯤꯇꯤꯖꯟꯁ ꯐꯣꯔ ꯖꯁꯇꯤꯁ ꯃꯅꯤꯄꯨꯔ (CFJM) ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤ꯫ ꯖꯣꯃꯤꯅ ꯚꯥꯏꯐꯩ IDPꯁꯤꯡ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯍꯤꯌꯥꯡꯇꯝ ꯂꯝꯀꯥꯒꯤ ꯌꯨꯠ ꯍꯣꯁꯇꯦꯜꯗ ꯂꯩꯔꯛꯈꯤꯕ ꯚꯥꯏꯐꯩ IDPꯁꯤꯡ ꯖꯣꯃꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯌꯨꯠ ꯍꯣꯁꯇꯦꯜꯗ ꯂꯩꯔꯛꯈꯤꯕ ꯚꯥꯏꯐꯩ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯆꯂꯥꯝꯄꯥꯇꯣꯡ ꯑꯃꯁꯨꯡ ꯐꯥꯏꯅꯣꯝ ꯚꯤꯂꯦꯖꯇꯒꯤ ꯉꯥꯛꯇꯅꯤ꯫ ꯚꯥꯏꯐꯩ ꯋꯨꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯍꯟꯗꯛ ꯆꯨꯔꯆꯥꯟꯄꯨꯔꯗ MLA LM ꯈꯧꯇꯤꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ IDPꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯝꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤꯖꯧ ꯑꯦꯔꯤꯌꯥꯗ ꯃꯩꯇꯩ ꯑꯃꯠꯇ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯅ ITLFꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯨꯀꯤꯖꯧ ꯐꯨꯔꯨꯞꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤꯒꯤ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯕ ꯌꯥꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯩꯇꯩ ꯑꯃꯠꯇ ꯀꯨꯀꯤꯖꯧꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯦꯜ ꯂꯤꯗꯔꯁ ꯐꯣꯔꯝꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟꯗ ꯄꯕ꯭ꯂꯤꯁꯤꯇꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯏꯔꯥꯡ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ITLFꯅ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃꯠꯇ ꯄꯨꯔꯛꯄ ꯉꯝꯗꯕꯅ ꯊꯥ ꯑꯁꯤꯒꯤ 12ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯃꯗ ꯀꯨꯀꯤꯖꯧꯁꯤꯡꯅ ꯇꯥꯔꯤꯕ ꯃꯐꯝꯁꯤꯡꯗ ꯃꯩꯇꯩ ꯆꯪꯗꯅꯕ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯈꯤꯕꯅꯤ꯫ ꯋꯥꯔꯦꯞ ꯑꯁꯤ ꯀꯨꯀꯤꯖꯧ ꯐꯨꯔꯨꯞꯀꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯉꯥꯛ-ꯁꯦꯟꯅꯕ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯏꯔꯥꯡ ꯊꯣꯛꯂꯛꯇꯅꯕꯒꯤ ꯄꯥꯟꯗꯝꯗ ꯂꯧꯈꯤꯕꯅꯤ꯫ ꯋꯥꯔꯦꯞ ꯑꯁꯤ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ, ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯁ꯭ꯇꯦꯛꯍꯣꯜꯗꯔ ꯈꯨꯗꯤꯡꯃꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯪꯒꯥꯃꯤ ꯇꯥꯕ ꯑꯦꯔꯤꯌꯥꯁꯤꯡꯗ ꯀꯨꯀꯤꯁꯤꯡ ꯆꯪꯁꯤꯜꯂꯛꯄꯒꯤ ꯊꯧꯑꯣꯡ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ ꯍꯥꯏꯅ NPOꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯪꯒꯥꯃꯤ ꯇꯥꯕ ꯑꯦꯔꯤꯌꯥꯁꯤꯡꯗ ꯀꯨꯀꯤꯁꯤꯡ ꯆꯪꯁꯤꯜꯂꯛꯄꯒꯤ ꯊꯧꯑꯣꯡ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ ꯍꯥꯏꯅ ꯑꯪꯒꯥꯃꯤ ꯄꯕ꯭ꯂꯤꯛ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (NPO) ꯀꯣꯍꯤꯃꯥꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯆꯥꯛꯈ꯭ꯔꯣꯃꯥ ꯄꯕ꯭ꯂꯤꯛ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (CPO) ꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯁꯨꯡ ꯂꯨꯞ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯃꯣꯕꯥꯏꯜ ꯚꯤꯂꯦꯖꯀꯤ ꯈꯨꯟꯖꯥꯁꯤꯡꯅ ꯎꯠꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯌꯥꯅꯕ ꯋꯥꯔꯤ ꯁꯥꯅꯕ ꯆꯪꯂꯨꯕ CPO ꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯑꯇꯝꯅꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯆꯠꯊꯔꯛꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯌꯥꯅꯤꯡꯗꯦ꯫ ꯀꯥ ꯍꯦꯟꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯔꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝ ꯂꯩꯔꯝꯂꯕꯁꯨ CPO ꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯨꯞ ꯑꯁꯤꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯍꯟꯗꯛ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯪꯒꯥꯃꯤ ꯇꯥꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡꯒꯤ ꯃꯑꯣꯡ ꯃꯇꯧ ꯍꯣꯡꯂꯛꯄ ꯑꯃꯁꯨꯡ ꯀꯨꯀꯤ ꯀꯌꯥ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯃꯇꯝ ꯑꯃꯗ ꯀꯨꯀꯤꯁꯤꯡꯕꯨ ꯑꯪꯒꯥꯃꯤꯒꯤ ꯂꯝꯗ ꯈꯨꯟꯗꯥꯅꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯡꯂꯨꯞ ꯑꯅꯤ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯟꯗꯛ ꯊꯣꯔꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯣꯕꯥꯏꯜ ꯚꯤꯂꯦꯖ ꯑꯃꯁꯨꯡ CPO ꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯄꯟꯊꯕ ꯇꯧꯗꯅ ꯋꯥꯊꯣꯛ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯤꯔꯦ ꯍꯥꯏꯅ ꯄꯣꯠꯂꯣꯏꯔꯨꯔꯕ ꯑꯃ ꯍꯤꯡꯅ ꯍꯜꯂꯛꯂꯦ꯫ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯗ ꯊꯥ ꯑꯁꯤꯒꯤ 5ꯗ ꯃꯦꯘꯥꯂꯌꯥꯒꯤ ꯏꯁ ꯖꯌꯟꯇꯤꯌꯥ ꯍꯤꯜ ꯊꯥꯡꯀꯨ ꯀꯣꯜ ꯃꯥꯏꯟ ꯄꯣꯈꯥꯏꯕꯗ ꯀꯣꯜ ꯃꯥꯏꯟ ꯋꯥꯀꯔꯁꯤꯡꯒ ꯂꯣꯏꯅꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯔꯨꯔꯕ ꯑꯁꯥꯝꯒꯤ ꯁ꯭ꯔꯤꯚꯨꯃꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯔꯥꯇꯥꯕꯥꯔꯤ ꯈꯨꯡꯒꯪꯗꯒꯤ ꯁ꯭ꯌꯥꯝꯕꯥꯕꯨ ꯁꯤꯟꯍꯥꯅ ꯃꯌꯨꯝꯗ ꯍꯤꯡꯅ ꯍꯜꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁ꯭ꯌꯥꯝꯕꯥꯕꯨ ꯁꯤꯟꯍꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯃꯥꯡꯗ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯍꯤꯡꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯁ꯭ꯌꯥꯝꯕꯥꯕꯨꯅ ꯍꯤꯡꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯁ꯭ꯌꯥꯝꯕꯥꯕꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯁꯥꯅꯤ ꯍꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯈꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯅꯥꯒꯤ ꯍꯛꯆꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫
ꯁ꯭ꯌꯥꯝꯕꯥꯕꯨꯒ ꯂꯣꯏꯅꯅ ꯀꯣꯜ ꯃꯥꯏꯟ ꯋꯥꯀꯔ 30 ꯅꯦꯁꯅꯦꯜ ꯒ꯭ꯔꯤꯟ ꯇ꯭ꯔꯤꯕꯨꯅꯦꯜꯅ ꯀꯣꯜ ꯂꯧꯊꯣꯛꯄ ꯊꯤꯡꯈ꯭ꯔꯕ ꯃꯦꯘꯥꯂꯌꯥ ꯏꯁ ꯍꯤꯜ ꯊꯥꯡꯀꯨ ꯔꯦꯗ ꯍꯣꯜ ꯑꯁꯤꯗ ꯑꯥꯏꯟ ꯀꯥꯏꯅ ꯀꯣꯏꯂꯥ ꯂꯧꯊꯣꯛꯄꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯕ ꯃꯇꯝꯗ ꯊꯥ ꯑꯁꯤꯒꯤ 5ꯗ ꯈꯪꯍꯧꯗꯅ ꯀꯣꯜ ꯃꯥꯏꯟ ꯑꯗꯨ ꯐꯨꯈꯥꯏꯈꯤꯕ ꯊꯧꯗꯣꯛꯇ ꯁ꯭ꯌꯥꯝꯕꯥꯕꯨ ꯁꯤꯟꯍꯥ ꯌꯥꯎꯅ ꯀꯣꯜ ꯋꯥꯀꯔ ꯀꯌꯥ ꯁꯤꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯁ꯭ꯌꯥꯝꯕꯥꯕꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥ ꯑꯃꯔꯣꯝꯒꯤ ꯃꯃꯥꯡꯗ ꯃꯦꯘꯥꯂꯌꯥꯗ ꯊꯕꯛ ꯊꯤꯕ ꯆꯠꯈꯤꯕꯅꯤ꯫ ꯇꯨꯡꯗ ꯃꯍꯥꯛ ꯊꯥꯡꯀꯨꯠꯀꯤ ꯆꯨꯡꯇꯣꯡꯒꯥꯗ ꯂꯩꯕ ꯀꯣꯜ ꯃꯥꯏꯟ ꯑꯃꯗ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯊꯥ ꯑꯁꯤꯒꯤ 5ꯗ ꯍꯥꯏꯔꯤꯕ ꯀꯣꯜ ꯃꯥꯏꯟ ꯑꯗꯨ ꯄꯣꯈꯥꯏꯔꯛꯇꯨꯅ ꯋꯥꯀꯔ ꯀꯌꯥ ꯑꯁꯤ ꯑꯅꯥ ꯊꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁ꯭ꯌꯥꯝꯕꯥꯕꯨ ꯑꯁꯤ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯌꯨꯝ ꯃꯩꯅ ꯇꯨꯝꯅ ꯆꯥꯈ꯭ꯔꯕ ꯍꯩꯉꯥꯡꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗ ꯂꯥꯏꯛ ꯃꯥꯏꯟꯗꯦꯠ ꯒ꯭ꯔꯨꯞ LMGꯅ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ ꯂꯥꯏꯛ ꯃꯥꯏꯟꯗꯦꯠ ꯒ꯭ꯔꯨꯞ LMG ꯃꯅꯤꯄꯨꯔꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯏꯃꯨꯡ ꯀꯌꯥꯗ ꯂꯦꯞꯇꯅ ꯃꯇꯦꯡ ꯄꯥꯡꯂꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯅꯍꯥꯟ ꯐꯦꯕ꯭ꯔꯨꯋꯥꯔꯤ 16ꯒꯤ ꯑꯌꯨꯛ ꯄꯨꯡ 8 ꯇꯥꯕꯗ ꯍꯩꯉꯥꯡ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯕꯣꯆꯧ ꯑꯃꯗꯤ ꯃꯥꯏꯀꯦꯜ ꯀꯧꯕ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯌꯨꯝ ꯀꯦꯟꯗꯜꯗꯒꯤ ꯍꯧꯔꯛꯄ ꯃꯩꯅ ꯇꯨꯝꯅ ꯆꯥꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯉꯔꯥꯡ LMGꯒꯤ ꯊꯧꯃꯤꯁꯤꯡꯅ ꯈꯨꯗꯛꯀꯤ ꯇꯦꯡꯕꯥꯡ ꯑꯣꯏꯅ ꯂꯨꯄꯥ 10,000 ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ꯫ ꯇꯦꯡꯕꯥꯡ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ LMG ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯖꯤꯠ ꯁꯣꯔꯣꯛꯈꯥꯏꯕꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯇꯝꯕ ꯉꯝꯗꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯅ ꯂꯥꯡꯒꯣꯏ ꯆꯜꯂꯒ ꯍꯤꯡꯕ ꯄꯨꯟꯁꯤꯅꯤ꯫ ꯀꯅꯥꯒꯤ ꯏꯃꯨꯡꯗ ꯀꯔꯝꯕ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯉꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯈꯖꯤꯛ ꯈꯖꯤꯛ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯃꯇꯝ ꯆꯨꯞꯄꯗ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯊꯧꯔꯥꯡꯅꯤ꯫ ꯍꯨꯔꯥꯟꯕꯅ ꯍꯨꯈꯤꯕꯗꯤ ꯄꯣꯠꯆꯩ ꯈꯔꯈꯛ ꯄꯨꯈꯤ, ꯑꯗꯨꯕꯨ ꯃꯩꯅ ꯆꯥꯛꯄꯗꯤ ꯄꯨꯝꯅꯃꯛ ꯎꯠ ꯑꯣꯜꯂꯤ꯫ ꯃꯩ ꯆꯥꯛꯂꯛꯄ ꯌꯥꯕ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯃꯇꯝ ꯆꯨꯞꯄꯗ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯃꯗꯤ ꯐꯣꯟ ꯄꯥꯏꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯐꯥꯌꯔ ꯁ꯭ꯇꯦꯁꯟꯒꯤ ꯐꯣꯟ ꯅꯝꯕꯔ ꯁꯦꯚ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯔꯥꯡꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯖꯤꯠ ꯁꯣꯔꯣꯛꯈꯥꯏꯕꯝꯅ ꯂꯨꯆꯤꯡꯈꯤꯕꯒ ꯂꯣꯏꯅꯅ ꯇ꯭ꯔꯦꯖꯔꯔ ꯀꯨꯟꯖꯒꯦꯁꯣꯔ ꯃꯛꯁꯥꯇꯥꯕꯝ, ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯨꯔꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯝꯅꯆꯤꯡꯕ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯏ ꯍꯥꯏꯕ ꯋꯥꯐꯝ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯁꯣꯂꯤꯁꯤꯇꯔ ꯖꯦꯅꯔꯦꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯐꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯏꯪ-ꯇꯞꯄ ꯍꯟꯖꯤꯜꯂꯦ ꯍꯥꯏꯅ ꯁꯣꯂꯤꯁꯤꯇꯔ ꯖꯦꯅꯔꯦꯜꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯨꯝꯁꯤꯡ 2023ꯗ ꯃꯩꯇꯩ ꯐꯨꯔꯨꯞꯅ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟꯗ ꯇꯧꯔꯛꯄꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯅ ꯂꯩꯉꯥꯛꯇ ꯄꯤꯈꯤꯕ ꯗꯤꯔꯦꯛꯇꯤꯕ ꯑꯃꯗꯒꯤ ꯍꯧꯔꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯍꯤꯡꯁꯥꯒ ꯃꯔꯤ ꯂꯩꯅꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯈꯤ꯫ ꯁꯣꯂꯤꯁꯤꯇꯔ ꯖꯦꯅꯔꯦꯜ ꯇꯨꯁꯥꯔ ꯃꯦꯍꯇꯥꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗ ꯂꯦꯞꯄꯒ ꯂꯣꯏꯅꯅ ꯀꯣꯔꯠꯇ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯐꯤꯚꯝ ꯍꯧꯖꯤꯛꯇꯤ ꯐꯒꯠꯂꯦ, ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯃꯍꯧꯁꯥꯒꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯍꯧꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄ ꯈꯔ ꯂꯩꯈꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯊꯥꯒꯠꯂꯛꯈꯤꯕ ꯄꯕ꯭ꯂꯤꯛ ꯏꯟꯇꯔꯦꯁꯠ ꯂꯤꯇꯤꯒꯦꯁꯟ ꯑꯗꯨ ꯆꯤꯐ ꯖꯁꯇꯤꯁ ꯁꯨꯔ꯭ꯌꯀꯥꯟꯇꯅ ꯂꯨꯆꯤꯡꯕ ꯕꯦꯟꯆꯅ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯅ ꯂꯧꯈꯠꯂꯝꯕ ꯀꯦꯁ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯍꯤꯌꯥꯔꯤꯡ ꯆꯠꯊꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯀꯤ ꯑꯣꯏꯅ ꯑꯅꯧꯕ ꯆꯤꯐ ꯖꯁꯇꯤꯁ ꯍꯥꯞꯈꯤꯕꯒ ꯂꯣꯏꯅꯅ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯈꯤꯕ ꯈꯔ ꯂꯩꯔꯦ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯕꯦꯟꯆ ꯑꯗꯨꯗ ꯖꯁꯇꯤꯁ ꯖꯣꯏꯃꯥꯂ꯭ꯌꯥ ꯕꯥꯒꯆꯤꯁꯨ ꯌꯥꯎꯕꯒ ꯂꯣꯏꯅꯅ ꯁꯦꯟꯇ꯭ꯔꯦꯜ ꯕ꯭ꯌꯨꯔꯣ ꯑꯣꯐ ꯏꯟꯚꯦꯁꯇꯤꯒꯦꯁꯟ (CBIꯅ) ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯅꯕꯁꯨ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯕ꯭ꯔꯤꯟꯗꯥ ꯒꯣꯕꯔꯅ ꯀꯣꯔꯠ ꯑꯗꯨꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔ ꯍꯤꯡꯁꯥꯒꯤ ꯚꯤꯛꯇꯤꯝ ꯑꯃ ꯍꯟꯗꯛꯇ ꯂꯩꯈꯤꯗ꯭ꯔꯦ꯫ CBIꯅ ꯃꯇꯝ ꯆꯥꯅ ꯆꯥꯔꯖ ꯁꯤꯠ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯦ꯫ ꯇ꯭ꯔꯥꯏꯌꯦꯜ ꯀꯣꯔꯠꯅꯁꯨ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯇꯧꯗꯦ꯫ ꯂꯣꯏꯅꯅ ꯀꯦꯁ ꯑꯗꯨꯒꯤ ꯃꯦꯟ ꯑꯦꯀ꯭ꯌꯨꯖꯁꯨ ꯃꯁꯥ ꯂꯥꯛꯈꯤꯗꯦ꯫ ꯂꯣꯏꯅꯅ CBIꯁꯨ ꯀꯣꯔꯠ ꯑꯗꯨꯗ ꯂꯥꯛꯈꯤꯗꯦ ꯍꯥꯏꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯁꯣꯂꯤꯁꯤꯇꯔ ꯖꯦꯅꯔꯦꯜ ꯇꯨꯁꯥꯔ ꯃꯦꯍꯇꯥꯅ ꯍꯥꯏ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯒꯣꯕꯔꯒꯤ ꯋꯥꯐꯝ ꯑꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯌꯦꯠꯄ ꯂꯩꯇꯦ꯫ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕꯤ ꯑꯗꯨꯒꯤ ꯍꯛ ꯃꯥꯡꯍꯜꯂꯣꯏꯗꯕꯅꯤ꯫ ꯉꯔꯥꯡ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯀꯣꯂꯤꯟ ꯒꯣꯟꯁꯥꯜꯅꯁꯨ ꯋꯥꯐꯝ ꯑꯗꯨ ꯍꯛꯆꯤꯟꯅ ꯂꯧꯔꯗꯨꯅ ꯍꯥꯏ ꯍꯤꯡꯁꯥꯅ ꯁꯣꯛꯍꯜꯂꯕ ꯃꯤꯑꯣꯏꯁꯤꯡ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯕ ꯍꯥꯏꯕꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯃꯅꯤ꯫ ꯀꯣꯔꯠꯅ ꯀꯦꯁ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯍꯤꯌꯥꯔꯤꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ 16ꯗ ꯆꯠꯊꯈꯤꯕꯅꯤ꯫ ꯀꯨꯝꯁꯤꯡ 2023ꯗꯒꯤ ꯍꯧꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝꯒꯤ ꯃꯇꯥꯡꯗ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯅꯤꯒꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯁꯨ ꯃꯣꯇꯣ ꯀꯦꯁ ꯑꯃ ꯂꯧꯈꯠꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯁ ꯀꯌꯥ ꯂꯧꯈꯠꯇꯨꯅ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯕꯅꯤ ꯍꯥꯏꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯀꯣꯔꯠꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯊꯧꯔꯥꯡ ꯂꯧꯈꯠꯈ꯭ꯔꯕꯒꯦ? ꯂꯩꯉꯥꯛꯅ ꯂꯧꯈꯠꯄ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯕ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯑꯗꯨ ꯄꯨꯈꯠꯂꯛꯀꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯎꯪꯈꯠꯅꯔꯤꯉꯩ ꯆꯩꯔꯛꯇ ꯁ꯭ꯄꯦꯁꯤꯑꯦꯜ ꯂꯤꯚ ꯄꯤꯇꯤꯁꯟ ꯑꯅꯤꯁꯨ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯐꯥꯏꯜ ꯇꯧꯔꯛꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫ NRC ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯤꯇꯣꯞ ꯈꯟꯗꯣꯛꯂꯒ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯔ ꯑꯣꯐ ꯁꯤꯇꯤꯖꯦꯟꯁ (NRC) ꯇꯧꯔꯕ ꯇꯨꯡꯗ
mitok khandolaga mikok thibagi thabak tawgadabani haina campaign for just and fair delimitation ki convener Jitendra Ningomana phongdokhre. Campaign for Just and Fair Delimitation JFD na paring naina satarakpa campaign ki saru ama oina nahan Imphal East ki manung chana leiba Eastern Education Club Khurai Ahongai ki sanglenda JFD ga khusam naraga Khurai Ahongai thangjam laikai nupi kanglup amadi Khurai Ahongai mera paibi ga puna senduna Census and Delimitation Highway hiramda pangthokpa khana naina bagi thorom amada wafam asim hana phongdokhibani mahana makatana hai Ministry of Home Affairs ki mityang makada tangkak ani thokna Laliba April dagi September fauba yungkok thinaba amadi matang saigi March 13 mikok thigani haina tharang toribasi hauji state asigi oriba law and order fatriba warlike situation district amaga sangnaba yadriba national highway sing pre-movement ohendriba IDP sing mayumda sanghandriba fauba yungkok thiba haibasi kanglon sumna thiba ngamloi haiki